ngasi numidang wayang phongkiba tongan tongan ba Manipuri sifong singa masum thokiba thawdo wathok singdagi maruebi I pausing miyamna thamjagi ahanbada Sanalaibak Delhi dagi Facebook page dagi lokasaragana marueba paw mahana miyamna thamjagi Fajin kiba Khungakpa manga ma kotna BLP khraba tungda Khungakpa mari thadokhre adubu Moirangthem Anand di NIA na re-arrest tawraga Guwahati da Pukhre hairi miyam puna na wabdet ngamina seni susinel sigi mekedigi miyang infamna thamjari Amarom dana panam pausi digi lokasaraga kokomina UN Human Rights ki High Commissioner irang asigi marik suma paudam thamkhre Hauju Manipur thoklibi irang asi motokram na horakhibano haibigi matangda kokomi gi mekedigi United Nations Office of the High Commissioner for Human Rights ta marik suma paudam badana tana irang asi makhata na thulaktana bigi panamda point mari yaw recommendation amasu thajin credit Haukiba September kuna United Nations Office of the High Commissioner for Human Rights ki delegation yauna Manipur gi matang New Delhi da pangtokiba consultation amada kokomi gi mihut sinduna sarugya kiba kokomi gi media coordinator Somendra Thoksom amasum legal cell convener laisangbam Zadumani ani na thamkibani SIP Asia Pacific Section Office of the High Commissioner Human Rights Mori Mongobe na lusingduna pangtokiba consultation adu kuki gi maikai digisu makoi gi mihut kangbu ama sarugya ki loinana mitai gi maikai digisu kokomi gi mihut kangbu dana tana tuan ba professional labor mitai fruki mihut kangbu ama sarugya ki hairi hiramasiga mari leidana ngasi lampel da labor kokomi gi office ta paumi singa unabada Somendro Thoksum hai consultation adu Manipur gi samlap puari khangan badana tana haujuna koki haina khangnariba khongjai singna matokram na amasum karama matamdagi Manipur khunda laita ba horakhibano haibi matangna paudamki makna makha taraduna kumja English ngamaga samapanga marfuga mathoidagi hauna Manipur gi mapandagi sanglakpa miyoisingna yellow misingdagi masing hengalaktuna state asigi demography da pirakpa sapu singi matang yauna zalengam haibu kuki nation ama semgana ba kuki singna hotnarakgi matang spodamki loinana kuki singna historical facts semdok semjin tawba Myanmar lagi sangsilakpa sin kuki singna state asigi mapam sin matuna sanduraktuna khunda laita ba horakpa madi kuki gi arm group singa India government ka su agreement tawba haukiba madi poppy plantation tawduna narco economy semgatpegi matang thamki loinana electoral politics ta kuki singna singi area da domination tawba horakhiba madi tokhaibe administration talakhibegi matang yaun irang matawkram na horakhibano haibegi maruiba wafam sing thamlam khairi amaramna kokomi gi legal cell advisor laisangmam Zadumani na phongdokpada makhoina thajin khriba recommendation mari edugi ahan mada United Nations na responsibility to protect R2P nom gi makhara Manipur gi irang asina lanjenarab sing yauna civilians population singu protection pina bathabuk paikhatpa ani subur Indo Myanmar border illegal sin kuki immigrants singna Manipur sanglakpa yengsinana United Nations na India government mating pangba om subur United Nations High Commissioner for Refugee na Myanmar gi sanglakpa refugee singkang lona magi makhada dil tawnaba institutional office ama Manipur region hangtokpa amasum mari subda Manipur amasum Indo Myanmar region da poppy plantation tawba amasum narco terrorism gi thabak singa amasum mari subda Manipur amasum Indo Myanmar region da poppy plantation tawba amasum narco terrorism gi thabak singa thingnaba United Nations Office on Drug and Crime na Manipur lengak mating piba haiba wapa mari si thamlam khiade amaromdana ADC Sakthoknabagidamak delimitation ki mathau taba se sangsing semaloire Hill Areas Committee Autonomous District Council ADC Sakthoknabagidamak delimitation ki mathau taba se sangsing semaloire Palibalenga sig yabang ngai hain Hill Areas Committee HAC ki chairman Dingang Lungangmain phongtokre Hiramasiga mari leidana paumi singa unaba madamang hai ADC delimitation tawnabagidamak HAC bu subcommittee ama oina sinarakhibani Committee asina mari laina basinga madi HAC gi members singa kupna tanaraba matung report ama semalore adu report adu state asigi oiriba phiba misina maramoiraga lenga asiga ayaba launa bangai hari state asida thoklibi irang asigi matangda dingang gangmaina makhatana hai naga sing oina irang asida neutral oina leibaga loinana furup amagi damak lepasu leite adubu lamnam asida ingta papurna bahona duna lakli lamdam asida tangdu leitaba purak ki hairabadi wari sanaba mathuktai Maram muduna lamdam asida leidiba lusing basing amadi mipung khudimangna khenaba pumba thadoktuna aikhoi amatu oina koksung sin minaduna woroisin prokna bahona minas haina sumangna appeal tarokli amaramdana mentor course ki dam interview phamnaba ayaba pi khraba miye ama sahi hele haiduna interview phaman kidre
Manipur ki district taraga turu ki Khelo India Center singi tongan tongan ba masana singi mentor course law na bi mangzona na interview phamnaba ayaba pirakraba miwema sai hele haiduna Directorate of Youth Affairs and Sport ki director na interview phaman kidre adubu watho osigi matang na thigalubuda Directorate asina mentor course law na bi pauksi da thokiba notification yenglubuda sahi gi akaknaba matam piramdre notification thokpada sahi gi akaknaba matam Pankhidrabus interview numita Director Masana Sahi Matam Yawa Anova advertisement ama puthorakpada interview yawa lakiba candidate singda sauna samamna thokton anga Pukhre hairi thawong asina sport ki powerhouse ni haina ri state asida sana khona bigi thabak lobada sauna asoibi yawrabra habigi singnaba leide haina interview phaman khidraba candidate masana ngasi nungthil Manipur press cup ta pawmi singa unaba mada pendaba phongdorakli interview Yawa Pankhidraba Muedugi Maming Anobum Mahabir Kawi Mark Hokibakumza English in Tarada Sainagi Gongzau the Pangtuki Bataraga Turksub Asian Games ta India gi Sepak Takruki course on Sarugyavatana Asian Sepak Championship 2016 Amadi Kings Cup World Championship 2010 the Sukoski Taudang Lakraba Mu in Heidi Pamisinga Unabada Sepak Takruki course Asina Haiki with the Directorate of Youth Affairs and Sport Say Janawari Taraga Turki Horaga Namid Humni Manipur ki Khelo India Center Taragatur ki oina contract basis ta sports discipline kharagi mentor course law no notification tholaki madugi matung ina sepak takraw masana gi mentor da apply tawkraba matung da thas ki taraga manga interview yawnaba directorate ki Khelo India sel khangalaki masigi matung ina ngarang interview yawbasaki adob interview hauna ba thorang torakpada director t folen sei hanglaknaba matung matam hele heraki matam madu notification thokpa sahi gi wafam yawde hairuda khudakta sahi gi akaknaba matam pi ba no notification ma ulaki magna makha taraduna director na ulaki ba notification adu onba mali mamang na thoki ba notification sahi gi wafam pandi haina amuk hana haijabada notification phone gi ba pauksi eduna soibo iramgani haina kumlaki Loinana, Director gi thawong aduma interview phamliba candidate singamadi board members in mamang no maki character assassinate tawbani hairaduna sports ki powerhouse ni hairi state asida masana singi thabak lawda aranma tawbagi thawong satharabati lamdam asigi sanaroi singi tungi marai tamangamdaba phibamda leiragani haikenasu pawks na makatana palli amaromdana Manipur lengangna armed recovery ki status report sida lankhre Manipur me ahumdagi tholaklibi irang sigi matang manungda police station singamadi arm depot digi huran kiba nongmai amadi nongmai maru sing amuk recovery tawbagi matangda Manipur lenga khimeke digi status report amang Supreme Court file tokre Supreme Court ki Chief Justice DY Sandersutna lusingba Justice JB Paradiwa amaso Justice Manoj Mishra yawa Division Bench ta arm recovery ki status report adu ki file Manipur lenga khimeke da Solicitor General Tushar Mehta na rankhatkibani Status report adu supnagi bench asigi judge khaktagi ni haina sumangna court thamki Supreme Court ki Chief Justice DY Sandersutna lusingba bench aduna Justice Mittalna lusingba committee asigi thabak thoramda mateng pangna ba expert singi maming penalize tawnaba retired Justice Mittal ga pau phauna ba Union Home Secretary da direction ama pikre Manipur me ahumdagi thokliba kangluk irang asigi manungda state asigi police station kharadigi amadi arm depot dagi huran kiba nongmai amadi nongmai maru sing asi fawda recover tawbagi status report lan khalakna ba Supreme Court na September 3 ta Manipur lenga amadi law enforcement agency sing da khangan kibani Manipur police station sing amadi arm depot dagi masing yamlaba nongmai amadi nongmai maru sing huran khreina Supreme Court petition ama tharakpadagi apex court asna recovery tawbagi status report lan khalakna ba direction pirakibani wapam siga mari leinaba atien ba affidavit amagi matangda Tushar Mehta na hai police station singamadi arm depot dagi nongmai huran kiba mari recover tawbagi wapam sing Supreme Court na sem kiba committee da hana na khankhre panba yai Manipur da thokliba kangluk ki Lana sida awaba tarabasingi relief amasum rehabilitation gi matangna lokoliba thabak sing yengsnanaba Supreme Court na retired Justice Gita Mittal na lusingba committee kaya semkibani Gita Mittal Jammu and Kashmir gi hanagi Chief Justice oirambari ki thabak tigi potharaba misangni committee asigi panel member oina thabak tigi potharaba Justice Salini P Joshi amasum asa memon yauri status report amaduga mari lainana makatana September 15 da hearing sathanaba court na matam lepkhre petitioner gi mekeda advocate Brinda Gover na court lepkhi amaromdana numit tarani gi manung khulai thadoktrabadi suit at site tawragani hana laukthokpada irang nem thagani lokesor
Poppy Pambi Loki Matam Ngairi Brahan Miam Hanglibasi Sumla Brahapi Wang Lakle. Numitarani Manum the Kulai thadokhre suit at site Tauragani Hana Langan and Loktopa Matamda, Sungsoi Shoy than Iran name Tagan Hana, Congress Ki Emile, Toxum location, Langaki Puning Sungslaki. Nasi Paumising Una Bama the location high Tamari Hill of Irangasi, Lucian Minavi Stedama the center, Subsava Tabamata Lokat Pegima Mita Drivasi, Labactivini, House of Power Irang Lucian Drivasi, Atamdana Irang Tuan Gay Kanataura Brahan Sumanaki. Location Makatana High, center of the Stelangaki Taksada Matawashina, Singnava Kiafale, Poppy Pambi, Lokimatam Ngai Brahan Miam Hangari Basi, Sumla Brahabi Wang Lakle, Hines Kundrakom Kendri MLS Oiva, location Makataki. Khungakpa singbu phajin bigi thawong adu yaning da phungdok laduna ts location makatana hai mathwai khubak ta haptun state force ki mating pang ni khungakpa singbu kari su leitana khanmasi miyamna kaidonung ya bangamloi amaram da manipur lengak paibada yauri mla sing amat oina punsinduna chief minister yauna cabinet minister sing da akan pressure bibada state amadi central lengakna tawroi da baliti mathau darabadi Political party Pumbagi mute sing Yohan view, Madura Congress Party su Sargyan Sapsana same Saraga Lehaina, MLS in Makatana Fundokiari. Makasatra Koina Kangla Paudi to Paw Mana, BJP ki MLA and Mezorangi CM Unaduna separate administration Tanba Shibasanana Yaninde. Shibasana Manipur State Unit ki President M. Tombin Haikre, Tamari Makai. Hena sin kuki narco tourist na Manipur sa tharili bakanglu ki irang si the BJP MLA taret amadi atop MLA ahumna punna MLA tarana Mizoram gi CM Zoram thanga unaduna Manipur gi separate administration taliba si BJP na akan me action lokot kadabani thawong si Shibasena na kanem tawi wapam si Delhi gi Parliament Hawks tomi na Shibasena gi MP Rahul Shiwali amadi atai MP sing unaduna Manipur thogli bakanglu ki irang si lusin na bagi wa kanabada magna phongdo ki benai Pau solution lakoi special content na moina ngasi phongki man harol thodang pauk se editorial mem da thamjaram ge koki senjau pai bising na apang ba koki miam bu sanabirabra Manipur da leiriba samjarba koki miam na Manipur gi apun gi saktam bu thajaba ga loina na sai kya gi nungsi sana leminarag liba kanglu furup singa aset pamari thamna duna hena nungsi sana na madi sarau morau na leminaba pami sai sa kya gi mamang gi nungsi sana leminari ba furup singi manung na kanana yellow mino kanana yellow mina tabano ha ba punamang na khangna ba phamni yellow mina taba furup sing Manipur thadok tun sat kro hain lamdam sigi furup sing na haiba matanati tabu yellow mina tabana yellow mini haina claim tawrak tun yellow mi singna phangada bu khudong saba singa dudi launa na bu honara kano haibani wafam si yellow mina tabu koki furup ta leiba kangbu singna yaning baga loinana lamdam sigi apun bigi saktam na thajaba amadi puna nungsi sana na lemina ning bigi apam adumuk laidi adubu Burma amadi Bangladesh tagi hajilak sin koki narco terrorist singna pirakpa akan masapu na mara moiraga pangjaraba koki miambu nakalamada humlaka pobi sin koki narco terrorist na politician singa madi senjau paibu koki singa manarga lamdam sigi umang punama kok thoklaga poppy plantation torakpa yaning deba koki praja kyam sulaitaba nate adubu apapa makal gi khulai pairiba sin koki narco terrorist na pirakpa kian khangan bagi thabak singa duna samjaraba apang ba koki miambu poppy planter namduno heli amaramna koki khulai Pipe singna koki politician kharaga manaraga India gi sel pipe da maming leraba miyoi singa lautuna duna lamdam sida lupa crore lising na khujing oiba selyam mayam ama thadaraga state sida poppy thabagi thabak kan sa thari hauju Manipur gi pak saw basigi saruk tangkhai am henbadi poppy loina thajingkhre hairi poppy pambi singa du lakliba November digi mathang sagi February tha phawgi manungda mapung phana lokna ba panam thamli Thariba poppy pambi sing adurigi mahi lok loraba matung Manipur hauji thokliba irang singasi nem thana ba thawrang tawribra hai asawbo hangni sin koki narco terrorist sing Manipur da leiba asingbu yellow mi singbu Manipur gi wangba da tanthokraga koki singoiba len ama semna ba mangjongna thawrang tawri hai bisidi punamang na khangnare masina maram oiraga koki singna taliba demand singa du phangna ba hona bada India gi capital Delhi da satuna majority peoples oiriba Mitai singna makhoi bu atpire naibire haina national number international media ra sandokna bonari angan masaruk tadi international amre national media sina koki singna sagali ba emotional blackmail aduda thajaduna aranma paw kya phongrami adubu Manipur gi sakhiba miyamna asengma koki singna sathariba lalong singa du phongdoklaba matungdari international amre national media singda han leiramba wakolon singa du makre reality da
basis oiraga Manipur leriba crisis asigi asengba report phongba horakle masida kuki politician singa madi sin kuki narco tourist na anova mayona mad amuk sanction kiduna samjaraba pangjaraba kuki miam khulai oine sijinaduna makogi separate administration madi kuki homeland tanana bonari Manipur kuki homeland soidana phanglagadabani habgi wakhulun sida Bangladesh ki Stagong Hills ta leriba kuki terrorist sing amadi kuki miam punamak Manipur sangsilakre Koki singna Bangladesh ta makoi ki tongan bo homeland talubadagi Bangladesh lengana makoi bo Bangladesh ta lebi yaro hena tanthokra khibani Myanmar su maduwangai koki singna taliba mafam sing koki homeland pigadabani hairaduna military junta government da demand tawrubadigi Myanmar military na makoi ki mathakta air strike phawu satharakpadigi leiba ngamdaduna Manipur romda sensilakre Manipur di sana lebangni kuki singyu homeland soidana phangadabani haibisi makogi asoba thajabani punamaksugi mathakta Mizoram gi chief minister Zoramthanga phawba yauksilaktuna jauksing punsinna ba matam moire greater Mizoram semgadabani haina yamna sauna politics tawri hauji Manipur leiribasi kuki lak tara degi taraga manga phawgi manungda oiramgani haina thajanari Myanmar amadi Bangladesh ki sangsilakpa kuki refugees singaduna Hana sahisa kyari ki leraglaba kuki singna otpi nebiba kiana khangan bigi thabuk sa taba horakle aduna kuki amadi paitiani gi marakta sauna khuthokna ba horakle haibisi khangnare kuki haiba phurabasi tumina ingna singna leib haina da ba dugma phurba mane umang wamang koktholaga leib haina jaba dugma phurubni haibisi mamangna kyarak phongdonakre adugumba phurub aduna state sigi leizari bi reserve forest amadi forest protected area bo koktholaga mayum kai sajilak pa madi poppy plantation torok ki mayok state government na eviction torok pada natana poppy pambi kya paktakna yan thalako sin ko kinar ko tourist sing dadi atuki matik thamai sui maramadun state sarkar ki matakta ma khoina asoba lamanama kumnana bohona bigi mamini ngasi Manipur thokli birang asi guma irang asi thona na bohona bdu sin ko kinar ko tourist na samjaraba ko ki praja sum sijinaduna makogi frontier organization am oiriba all tribal student union Manipur asumda insilaga me ahumgi tribal solidarity mass peace rally du sinkipni masinda peace rally ni haijaraga state lengak tainaba ngamdraba sin ko kinar ko tourist na rally edu khulai phona paidana yauksilaga mitai singna tab kultur bunglam jawda hana mai thaba horakibani aduk sauna thokiba thawdo odu matamdugi DGP oikiba pi dongel masamana karimata nasung khidaba dusu sin ko kinar ko tourist singi khuzul thorangi manung salabra habisni hauzikti kuki gi praja sing kian tapo yaunarakle lairib irang solution na bo hona ba sumle haina phongdo pa honarakle hadi ado hauzikuna di mya paus matang solution jirage mas mya purana bo update ngamina se